ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯌꯦꯡ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯅꯤꯠꯀꯤ ꯑꯦꯛꯖꯥꯝꯗ ꯐ꯭ꯔꯦꯁ ꯑꯣꯏꯅ ꯑꯦꯛꯖꯥꯝ ꯊꯥꯕ ꯌꯥꯎꯔꯤꯕ ꯑꯃꯗꯤ ꯍꯥꯟꯅ ꯑꯦꯄꯤꯌꯥꯔ ꯇꯧꯈ꯭ꯔꯕ ꯏꯆꯥꯁꯤꯡ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯁꯤꯗꯤ ꯃꯥꯏ ꯄꯥꯛꯄ ꯃꯪꯒꯣꯜ ꯑꯣꯏꯕ ꯑꯣꯏꯔꯣꯏꯗꯅ ꯈ꯭ꯋꯥꯏꯗꯒꯤ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯤꯁ ꯑꯃ ꯄꯤꯖꯔꯤ ꯂꯣꯏꯅꯅ ꯍꯌꯦꯡ ꯅꯪꯒꯤ ꯔꯥꯁꯤꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯨꯝꯗꯒꯤ ꯆꯠꯈꯤꯕꯗ ꯀꯔꯤ ꯇꯧꯔꯝꯃꯒ ꯅꯪꯉꯣꯟꯗ ꯈꯤꯇꯪ ꯍꯦꯟꯅ ꯃꯪꯒꯣꯜ ꯑꯣꯏꯕ ꯍꯥꯏꯗꯣ ꯑꯣꯏꯗꯒꯦ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯅꯪꯒꯤ ꯔꯥꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯨꯟ ꯁꯥꯏꯟꯗ ꯁꯟꯁꯥꯏꯟ ꯅꯠꯇꯦꯀꯣ ꯃꯥꯔꯁꯇ ꯄꯣꯛꯄ ꯑꯦꯄ꯭ꯔꯤꯜꯗ ꯄꯣꯛꯄꯗꯨ ꯃꯇꯨꯡ ꯏꯟꯅ ꯏꯪꯂꯤꯁꯀꯤ ꯊꯣꯛꯄꯗꯨ ꯅꯠꯇꯦ ꯃꯨꯟ ꯁꯥꯏꯟ ꯄꯨꯊꯤꯗ ꯌꯥꯎꯕꯗꯨꯗ ꯅꯪꯒꯤ ꯃꯦꯁ ꯔꯥꯁꯤ ꯑꯣꯏꯔꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯪꯁꯦ ꯀꯩꯗꯧꯏ ꯍꯌꯦꯡꯁꯦ ꯑꯦꯛꯖꯥꯝ ꯊꯣꯛꯄꯗ ꯆꯤꯅꯤꯗꯨ ꯈꯤꯇꯪ ꯆꯥꯔꯣ ꯌꯥꯗ ꯎꯝꯅ ꯊꯨꯝꯃꯤꯉꯩꯗꯨꯗ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯑꯣ ꯍꯣꯁꯇꯦꯜꯗ ꯂꯩꯕ ꯀꯥꯡꯕꯨꯁꯨ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯩꯕꯁꯨ ꯃꯄꯥꯟ ꯂꯝꯗ ꯑꯦꯛꯖꯥꯝꯁꯤꯕꯨ ꯊꯥꯕꯁꯤꯡꯁꯨ ꯆꯤꯅꯤ ꯆꯥꯔꯒ ꯊꯣꯛꯄꯤꯔꯣ ꯗꯦꯟ ꯇꯥꯎꯔꯁ ꯕ꯭ꯔꯤꯁꯥ ꯔꯥꯁꯤꯁꯤꯗꯤ ꯋꯥꯔꯤꯒꯤ ꯄꯥꯇ꯭ꯔꯗ ꯌꯥꯎꯕ ꯏꯁꯤꯡ ꯑꯃꯅ ꯏꯔꯨꯖꯧ ꯍꯥꯏꯕꯅꯤ ꯆꯥꯏꯊꯕꯗꯣ ꯑꯩꯈꯣꯏꯒꯤ ꯙꯨꯞ ꯊꯥꯕꯗ ꯌꯥꯎꯕ ꯀꯣꯔꯤꯒꯤ ꯀꯟꯇꯦꯅꯔ ꯚꯦꯁꯦꯜꯗꯨꯅ ꯑꯗꯨꯃꯛ ꯆꯥꯏꯊꯕꯗꯤ ꯌꯥꯏ ꯇꯧꯕꯇꯕꯨ ꯍꯣꯁꯇꯦꯜꯗ ꯂꯩꯕ ꯕꯣꯔꯗꯤꯡꯗ ꯂꯩꯕꯅ ꯂꯩꯇꯕ ꯌꯥꯎꯔꯒꯗꯤ ꯀꯣꯔꯤ ꯃꯆꯦꯠ ꯑꯃꯈꯛ ꯋꯥꯌꯔ ꯀꯣꯄꯔ ꯋꯥꯌꯔꯗꯨꯒꯤ ꯃꯆꯦꯠ ꯑꯃꯈꯛ ꯃꯛ ꯑꯃꯗꯨꯗ ꯍꯥꯞꯄꯒ ꯑꯗꯨꯒꯤ ꯃꯆꯨꯝꯗꯨꯅ ꯆꯥꯏꯊꯔꯒ ꯆꯠꯂꯁꯨ ꯌꯥꯏ ꯃꯗꯨꯃ ꯑꯗꯨꯒ ꯖꯦꯃꯤꯅꯥꯏ ꯑꯩꯈꯣꯏꯒꯤ ꯃꯤꯊꯨꯟ ꯔꯥꯁꯤꯒꯤꯗꯤ ꯉꯥꯗ ꯃꯆꯤꯟꯖꯥꯛ ꯄꯤꯖꯔꯝꯃꯣ ꯍꯥꯏꯕꯅꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯌꯨꯝꯗ ꯂꯩꯔꯕꯨꯗꯤ ꯃꯗꯨ ꯉꯝꯕꯁꯨ ꯌꯥꯏ ꯌꯨꯝꯗ ꯂꯩꯇ꯭ꯔꯒꯗꯤ ꯀꯩꯗꯧꯋꯤ ꯑꯩꯈꯣꯏꯒꯤ ꯉꯥꯁꯤꯗꯤ ꯉꯥꯃꯨꯔ ꯀꯩꯅꯣꯝ ꯍꯦꯛꯇ ꯂꯩꯕꯤꯔꯣ ꯀꯟꯇꯦꯅꯔ ꯑꯝꯗ ꯍꯥꯞꯄꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯦꯡꯀꯨꯞꯂ ꯀꯩꯅꯣ ꯑꯃ ꯑꯦꯅꯤ ꯃꯥꯏ ꯃꯆꯤꯟꯖꯥꯛ ꯑꯣꯏꯕ ꯌꯥꯕ ꯑꯃ ꯍꯦꯛꯇ ꯄꯤꯖꯔꯝꯕ ꯌꯥꯔꯦ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯉꯥꯁꯦ ꯐꯪꯉꯣꯏꯗꯕꯒꯤ ꯃꯑꯣꯡ ꯂꯩꯔꯒꯗꯤ ꯀꯩꯗꯧꯒꯦꯗ ꯅꯪꯅ ꯎꯆꯦꯛꯅ ꯆꯥꯕ ꯌꯥꯕ ꯄꯣꯠ ꯆꯦꯡꯅꯤ ꯈꯪꯗꯦ ꯍꯋꯥꯏꯅꯤ ꯈꯪꯗꯦ ꯈꯔ ꯎꯆꯦꯛꯅ ꯆꯥꯒꯗꯕ ꯃꯐꯝꯗ ꯊꯥꯗꯣꯛꯑꯃꯁꯨ ꯌꯥꯅꯤ ꯖꯦꯃꯤꯅꯥꯏꯒꯤꯀꯣ ꯀꯦꯟꯁꯔ ꯀꯔꯀꯠ ꯔꯥꯁꯤꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯇꯔꯃꯔꯤꯛ ꯑꯩꯈꯣꯏꯒꯤ ꯌꯥꯏꯉꯪ ꯃꯅꯥꯎꯁꯦ ꯐꯪꯉꯒꯗꯤ ꯌꯨꯝꯗ ꯂꯩꯕ ꯀꯥꯡꯕꯨꯗꯤ ꯐꯪꯕꯁꯨ ꯌꯥꯏ ꯕꯣꯔꯗꯤꯡꯗ ꯂꯩꯕ ꯀꯥꯡꯕꯨꯗꯤ ꯅꯠꯇ꯭ꯔꯒ ꯍꯣꯁꯇꯦꯜꯗ ꯂꯩꯕ ꯀꯥꯡꯕꯨ ꯐꯪꯗ꯭ꯔꯒꯅ ꯄ꯭ꯂꯥꯁꯇꯤꯛ ꯄꯤꯀꯦꯠ ꯃꯆꯥ ꯑꯃꯗ ꯅꯠꯇ꯭ꯔꯒꯅ ꯆꯦ ꯑꯃꯗ ꯄꯥꯎꯗꯔꯗꯣ ꯍꯥꯞꯄꯒ ꯃꯣꯟ ꯃꯈꯥꯗ ꯊꯝꯃꯒ ꯇꯨꯝꯃꯣ ꯉꯁꯤꯒꯤ ꯑꯍꯤꯡꯁꯦ ꯑꯗꯨꯒ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯂꯪꯊꯣꯛꯈ꯭ꯔꯣ ꯑꯗꯨꯃ ꯑꯗꯨꯒ ꯂꯤꯑꯣ ꯁꯤꯡꯍ ꯔꯥꯁꯤꯒꯤꯗꯤ ꯀꯩꯅꯣ ꯑꯉꯧꯕ ꯇꯨꯄꯤ ꯑꯃ ꯎꯞꯄꯒ ꯆꯠꯂꯣ ꯅꯠꯇ꯭ꯔꯒꯅ ꯑꯉꯧꯕ ꯐꯤ ꯑꯃꯅ ꯀꯣꯛ ꯀꯨꯞꯄꯒ ꯆꯠꯂꯁꯨ ꯌꯥꯏ ꯑꯉꯧꯕ ꯔꯨꯃꯥꯜ ꯑꯃꯅ ꯀꯣꯛ ꯀꯨꯞꯄꯒ ꯆꯠꯂꯁꯨ ꯌꯥꯏ ꯄꯔꯤꯈꯥ ꯍꯣꯜ ꯆꯪꯉꯝꯗꯥꯏꯗ ꯇꯨꯄꯤ ꯂꯧꯊꯣꯛꯑꯝꯃꯣ ꯐꯤ ꯂꯧꯊꯣꯛꯑꯝꯃꯣ ꯑꯗꯨꯝ ꯌꯥꯔꯦ ꯑꯗꯨꯒ ꯚꯤꯔꯒꯣ ꯀꯩꯅꯥ ꯔꯥꯁꯤꯒꯤꯗꯤ ꯀꯩꯅꯣ ꯆꯠꯂꯝꯗꯥꯏꯗ ꯆꯣꯀ꯭ꯂꯦꯠ ꯆꯥꯔꯣ ꯆꯣꯀ꯭ꯂꯦꯠꯀꯤ ꯀ꯭ꯌꯨꯕ ꯑꯃꯈꯛ ꯎꯝꯃꯒ ꯑꯗꯨꯝ ꯊꯣꯛꯑꯣ ꯆꯤꯟꯗꯨ ꯎꯝꯃꯒ ꯆꯤꯟꯗꯨꯗ ꯆꯣꯀ꯭ꯂꯦꯠ ꯌꯥꯎꯔꯤꯉꯩ ꯊꯨꯝꯃꯤꯉꯩꯗꯨꯗ ꯆꯠꯂꯣ ꯅꯦꯛꯁ ꯂꯤꯕ꯭ꯔꯥ ꯇꯨꯂꯥ ꯔꯥꯁꯤꯒꯤꯗꯤ ꯀꯣꯄꯔ ꯃꯆꯦꯠ ꯑꯃ ꯂꯩꯕꯥꯛꯇ ꯐꯨꯝꯃꯝꯃꯣ ꯍꯥꯏꯕꯅꯤ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯌꯨꯝꯗ ꯀꯣꯄꯔ ꯂꯩꯔꯒꯗꯤ ꯃꯆꯦꯠ ꯑꯃ ꯀꯛꯑꯒ ꯐꯨꯝꯃꯣ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯀꯣꯄꯔ ꯋꯥꯌꯔ ꯂꯩꯕꯗꯨꯗꯒꯤ ꯃꯇꯦꯛ ꯑꯃ ꯐꯨꯝꯖꯤꯜꯂꯝꯃꯁꯨ ꯌꯥꯏ ꯑꯗꯨꯅꯤ ꯅꯪꯒꯤ ꯀꯟꯚꯤꯅꯤꯌꯦꯟ ꯑꯣꯏꯕ ꯄꯣꯠꯇꯣ ꯅꯪꯉꯣꯟꯗ ꯈꯨꯗꯣꯡ ꯆꯥꯒꯗꯕ ꯄꯣꯠ ꯑꯃ ꯍꯦꯛꯇꯃꯛ ꯍꯥꯏꯗꯤ ꯀꯣꯄꯔꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯐꯨꯝꯃꯝꯃꯣ ꯑꯗꯨꯒ ꯁ꯭ꯀꯣꯔꯄꯤꯌꯣ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤꯒꯤꯗꯤ ꯔꯦꯗ ꯀꯂꯔꯒꯤ ꯑꯟꯗꯔ ꯒꯥꯔꯃꯦꯟ ꯁꯦꯠꯂꯣ ꯍꯥꯏꯕꯅꯤ ꯔꯦꯗ ꯀꯂꯔꯒꯤ ꯑꯟꯗꯔ ꯒꯥꯔꯃꯦꯟ ꯂꯩꯇꯕ ꯀꯥꯡꯕꯨꯗꯤ ꯔꯦꯗ ꯃꯆꯨ ꯌꯥꯎꯕ ꯑꯗꯨꯒꯨꯝꯕ ꯐꯨꯔꯤꯠ ꯑꯔꯥꯡꯕꯒꯨꯝꯕꯗ ꯑꯣꯏꯔꯁꯨ ꯔꯦꯗ ꯌꯥꯎꯕ ꯂꯤꯠꯄ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯅ ꯈꯟꯕꯗ ꯍꯌꯦꯡꯗꯤ ꯂꯣꯏꯅꯃꯛ ꯇꯤ ꯁꯥꯔꯠ ꯑꯣꯏꯅ ꯂꯤꯠꯀꯗꯕꯅꯤ ꯀꯩꯒꯤꯅꯣꯗ ꯀꯣꯂꯔ ꯄꯥꯟꯕ ꯐꯨꯔꯤꯠ ꯂꯤꯠꯄ ꯌꯥꯗꯕꯅꯤꯅ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯔꯦꯗ ꯃꯆꯨꯒꯤ ꯑꯗꯨꯒꯨꯝꯕꯗꯣ ꯂꯩꯇꯦ ꯍꯥꯏꯔꯒꯗꯤ ꯔꯦꯗ ꯃꯆꯨꯒꯤ ꯍꯦꯡꯀꯔꯆꯤꯞ ꯄꯨꯕ ꯌꯥꯏ ꯀꯔꯤꯒꯨꯝꯕ ꯂꯩꯇ꯭ꯔꯒꯗꯤ ꯔꯦꯗ ꯃꯆꯨꯒꯤ ꯐꯤ ꯃꯆꯦꯠ ꯑꯃꯈꯛ ꯆꯞꯄꯒ ꯐꯤꯈꯥꯎꯗ ꯑꯗꯨꯝ ꯍꯥꯞꯄꯣ ꯑꯣꯔ ꯅꯠꯇ꯭ꯔꯒ ꯔꯦꯗ ꯀꯂꯔ ꯄꯦꯄꯔ ꯆꯦꯗ ꯑꯉꯥꯡꯕ ꯃꯆꯨ ꯃꯆꯦꯠ ꯑꯃ ꯑꯣꯏꯔꯒꯁꯨ ꯍꯥꯞꯄꯒ ꯆꯠꯂꯒꯗꯤ ꯅꯪꯗꯨ ꯃꯪꯒꯣꯜ ꯗꯥꯎ ꯌꯥꯕ ꯍꯥꯏꯗꯨ ꯑꯣꯏꯅꯤ ꯑꯗꯨꯅ ꯁ꯭ꯀꯣꯔꯄꯤꯌꯣꯒꯤ ꯔꯦꯗ ꯀꯂꯔ ꯑꯟꯗꯔ ꯒꯥꯔꯃꯦꯟ ꯂꯩꯕ ꯀꯥꯡꯕꯨꯅ ꯁꯦꯠꯂꯣ ꯂꯩꯇꯕ ꯀꯥꯡꯕꯨꯁꯤꯡꯅ ꯅꯨꯄꯤ ꯃꯆꯥꯁꯤꯡꯒꯤꯗꯤ ꯂꯣꯏ ꯂꯩꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯅꯨꯄꯥ ꯃꯆꯥꯁꯤꯡꯒꯤ ꯈꯤꯇꯪ ꯔꯨꯃꯥꯜ ꯑꯉꯥꯡꯕ ꯄꯥꯏꯕ ꯍꯥꯏꯁꯤ ꯈꯤꯇꯪ ꯇꯥꯡꯕꯅꯤꯅꯀꯣ ꯆꯦ ꯑꯉꯥꯡꯕ ꯃꯆꯨꯔꯥ ꯅꯠꯇ꯭ꯔꯒ ꯐꯤ ꯑꯉꯥꯡꯕ ꯃꯆꯦꯠ ꯑꯃꯅ ꯄꯣꯀꯦꯠꯇ ꯍꯥꯞꯄꯣ ꯐꯨꯔꯤꯠꯇ ꯑꯉꯥꯡꯕꯒꯨꯝꯕ ꯂꯥꯡꯕ ꯌꯥꯎꯔꯁꯨ ꯌꯥꯏ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯦꯖꯤꯇꯦꯔꯁ ꯙꯅꯨ ꯔꯥꯁꯤꯒꯤꯗꯤ ꯔꯛꯇ ꯆꯟꯗꯟ ꯍꯥꯏꯕꯅꯤ ꯔꯦꯗ ꯁꯦꯟꯗꯜꯋꯨꯗ ꯀꯔꯤꯒꯨꯝꯕ ꯔꯦꯗ ꯁꯦꯟꯗꯜꯋꯨꯗꯁꯦ ꯂꯩꯇ꯭ꯔꯒꯗꯤ
ꯆꯨꯝꯅꯒꯤ ꯁꯦꯟꯗꯜꯋꯨꯗꯇꯨ ꯇꯧꯕꯤꯔꯣ ꯃꯗꯨ ꯐꯪꯗ꯭ꯔꯒꯅ ꯑꯗꯨꯁꯨ ꯑꯃꯨꯛ ꯈꯨꯗꯣꯡ ꯆꯥꯗ꯭ꯔꯕ ꯕꯣꯔꯗꯤꯡ ꯂꯩꯕ ꯀꯥꯡꯕꯨ ꯑꯣꯏꯔꯒꯗꯤ ꯆꯨꯝꯅꯒꯤ ꯆꯟꯗꯣꯟꯁꯤ ꯂꯥꯏꯕꯛꯇ ꯅꯝꯕꯤꯔꯣ ꯃꯃꯤ ꯇꯥꯔꯒ ꯆꯠꯇ꯭ꯔꯁꯨ ꯌꯥꯏ ꯇꯛ ꯂꯥꯎꯅꯗꯪ ꯊꯦꯡꯉꯁꯨ ꯌꯥꯏ ꯄꯣꯠꯇꯨꯅꯀꯣ ꯑꯗꯨꯒ ꯆꯠꯄꯤꯔꯣ ꯑꯗꯨꯒ ꯀꯦꯄ꯭ꯔꯤꯀꯣꯟ ꯑꯩꯈꯣꯏꯒꯤ ꯃꯀꯔꯥꯁꯤꯗꯤ ꯀꯣꯔꯤꯒꯤ ꯀꯟꯇꯦꯅꯔ ꯑꯃꯗ ꯆꯦꯡ ꯍꯥꯞꯄꯣ ꯑꯗꯨꯒ ꯂꯩ ꯑꯉꯥꯡꯕ ꯑꯃ ꯍꯥꯞꯄꯣ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯀꯣꯔꯤꯒꯤ ꯄꯥꯇ꯭ꯔꯁꯦ ꯂꯩꯇ꯭ꯔꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯄꯤꯊ꯭ꯔꯥꯏꯒꯤ ꯄꯥꯇ꯭ꯔ ꯑꯃꯗꯁꯨ ꯌꯥꯏ ꯏꯁꯇꯤꯜꯒꯤ ꯄꯥꯇ꯭ꯔ ꯑꯃꯗꯁꯨ ꯌꯥꯏ ꯍꯣꯁꯇꯦꯜꯗ ꯂꯩꯕ ꯀꯥꯡꯕꯨ ꯅꯠꯇ꯭ꯔꯒ ꯕꯣꯔꯗꯤꯡꯗ ꯂꯩꯕ ꯀꯥꯡꯕꯨ ꯅꯪꯒꯤ ꯃꯅꯥꯛꯇ ꯏꯁꯇꯤꯜ ꯒ꯭ꯂꯥꯁꯅꯆꯤꯡꯕ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯌꯥꯏꯀꯣ ꯃꯗꯨꯗ ꯆꯦꯡ ꯍꯥꯞꯄꯣ ꯂꯩ ꯑꯃ ꯍꯥꯞꯄꯣ ꯇꯧꯕꯇꯕꯨ ꯐꯕꯗꯤ ꯀꯣꯄꯔꯗ ꯍꯥꯞꯄꯒꯗꯤ ꯍꯦꯟꯅ ꯐꯩ ꯍꯥꯏꯕꯅꯤ ꯔꯦꯠ ꯃꯆꯨꯒꯤ ꯐ꯭ꯂꯋꯥꯔ ꯑꯃ ꯍꯥꯞꯄꯒ ꯈꯣꯏꯔꯝꯃꯝꯃꯒ ꯆꯠꯂꯣ ꯑꯦꯛꯋꯥꯔꯤꯌꯁ ꯀꯨꯝꯚꯔꯥꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯈꯣꯡꯅꯥꯡ ꯃꯅꯥ ꯑꯃꯗ ꯅꯪꯅ ꯄꯥꯝꯃꯤꯕ ꯋꯤꯁꯇꯣ ꯃꯗꯨꯃ ꯏꯔꯣ ꯈꯣꯡꯅꯥꯡ ꯃꯅꯥ ꯐꯪꯗꯕ ꯀꯥꯡꯕꯨꯅ ꯀꯩꯗꯧꯔꯦ ꯑꯦꯅꯤ ꯀꯥꯏꯟ ꯑꯣꯐ ꯂꯤꯞ ꯀꯣ ꯑꯩꯈꯣꯏꯒꯤ ꯎꯅꯥ ꯑꯐꯪꯕ ꯑꯃꯗ ꯍꯦꯛꯇ ꯏꯕ ꯌꯥꯏ ꯕꯣꯜ ꯄꯦꯟꯅ ꯏꯔꯣ ꯅꯠꯇ꯭ꯔꯒ ꯃꯥꯔꯀꯔꯒꯤ ꯀꯣꯂꯣꯝꯗꯨꯅ ꯏꯔꯣ ꯅꯪꯒꯤ ꯋꯤꯁꯇꯣ ꯑꯩ ꯍꯌꯦꯡꯒꯤ ꯑꯦꯛꯖꯥꯝꯁꯤ ꯄꯥꯁ ꯇꯧꯖꯒꯦꯕꯨ ꯍꯥꯏꯔꯁꯨ ꯅꯠꯇ꯭ꯔꯒ ꯑꯩ ꯃꯦꯗꯤꯀꯦꯜꯁꯦ ꯁꯦꯂꯦꯛꯁꯟ ꯇꯧꯍꯟꯕꯤꯕꯨ ꯍꯥꯏꯔꯁꯨ ꯑꯩ ꯃꯦꯗꯤꯀꯦꯜꯁꯦ ꯇꯝꯕ ꯑꯣꯏꯖꯒꯦꯕꯨ ꯍꯥꯏꯔꯁꯨ ꯅꯪꯅ ꯄꯨꯛꯅꯤꯡꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯣ ꯃꯗꯨꯗ ꯋꯤꯁꯇꯣ ꯏꯔꯣ ꯃꯅꯥꯗꯣ ꯄꯥꯏꯔꯒ ꯊꯣꯛꯑꯣ ꯅꯪꯅ ꯊꯣꯛꯈꯤꯕꯗ ꯏꯍꯥꯟ ꯍꯥꯟꯅ ꯊꯦꯡꯅꯕ ꯏꯁꯤꯡ ꯑꯃꯗ ꯑꯗꯨꯝ ꯊꯥꯗꯔꯝꯃꯣ ꯈꯣꯡꯕꯥꯜꯂ ꯄꯨꯈ꯭ꯔꯤꯔ ꯇꯨꯔꯦꯜꯂ ꯄꯥꯠꯂ ꯑꯍꯥꯟꯕ ꯊꯦꯡꯅꯕ ꯏꯁꯤꯡꯗꯨꯗ ꯃꯅꯥꯁꯦ ꯊꯥꯗꯔꯝꯃꯣ ꯑꯗꯨꯒꯤ ꯃꯊꯪꯗ ꯄꯥꯏꯁꯦꯁ ꯑꯩꯈꯣꯏꯒꯤ ꯃꯤꯅꯔꯥꯁꯤꯒꯤꯗꯤ ꯃꯄꯥꯗꯒꯤ ꯕ꯭ꯂꯦꯁꯤꯡ ꯂꯧ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯃꯄꯥ ꯂꯩꯈꯤꯗꯕ ꯀꯥꯡꯕꯨ ꯑꯣꯏꯔꯒꯅ ꯃꯌꯥꯝꯕꯗꯒꯤ ꯂꯧꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯃꯄꯥꯒ ꯂꯩꯃꯤꯟꯅꯗꯕ ꯀꯥꯡꯕꯨꯁꯨ ꯃꯌꯥꯝꯕꯗꯒꯤ ꯂꯧꯕ ꯌꯥꯏ ꯑꯗꯨ ꯃꯆꯤꯟ ꯃꯅꯥꯎꯁꯨ ꯑꯝꯇ ꯂꯩꯇꯕ ꯃꯄꯥꯁꯨ ꯂꯩꯈꯤꯗ꯭ꯔꯕ ꯃꯊꯟꯇꯁꯨ ꯄꯣꯛꯄ ꯑꯣꯏꯔꯒꯗꯤ ꯏꯄꯥꯒ ꯆꯍꯤ ꯃꯥꯟꯅꯗꯧꯕ ꯑꯃꯗꯒꯤ ꯑꯩꯒꯤ ꯕ꯭ꯂꯦꯁꯤꯡꯁꯦ ꯂꯧꯕ ꯌꯥꯏ ꯑꯗꯨꯒ ꯑꯩꯒꯤ ꯏꯕꯨꯡꯒ ꯆꯍꯤ ꯃꯥꯟꯅꯒꯗꯕ ꯑꯩꯒꯤ ꯏꯌꯥꯝꯕꯒ ꯆꯍꯤ ꯃꯥꯟꯅꯒꯗꯕ ꯀꯅꯥꯒꯨꯝꯕ ꯑꯃꯗꯒꯤ ꯕ꯭ꯂꯦꯁꯤꯡꯁꯦ ꯂꯧꯔꯒ ꯆꯠꯂꯨ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯤꯅꯔꯥꯁꯤꯒꯤ ꯇꯧꯕꯗ ꯃꯪꯒꯣꯜ ꯑꯣꯏꯕ ꯗꯥꯎ ꯈꯤꯇꯪ ꯌꯥꯕ ꯍꯥꯏꯗꯣ ꯄꯤꯅꯕꯤꯒꯅꯤꯅ ꯈꯜꯂꯤ ꯑꯗꯨꯒꯨꯝꯕ ꯏꯆꯥꯁꯤꯡ ꯃꯌꯥꯝꯒꯤ ꯍꯥꯏꯔꯤꯕ ꯔꯥꯁꯤ 33ꯁꯤꯒꯤ ꯃꯅꯨꯡ ꯆꯟꯕ ꯚꯤꯗꯤꯑꯣꯁꯤꯕꯨ ꯊꯥꯒꯠꯂꯛꯄꯗ ꯈꯤꯇꯪ ꯊꯦꯡꯈ꯭ꯔꯦꯗꯅ ꯀꯃꯦꯟꯗꯕꯨꯗꯤ ꯃꯌꯥꯝ ꯑꯃ ꯏꯔꯛꯑꯅꯤ ꯇꯧꯕꯇꯕꯨ ꯑꯩꯁꯨ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔꯗꯒꯤ ꯊꯥꯒꯠꯀꯦ ꯇꯧꯔꯒ ꯉꯝꯈꯤꯗꯕꯅꯤ ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯤꯕꯨ ꯍꯦꯛ ꯏꯍꯥꯟ ꯍꯥꯟꯅ ꯎꯕ ꯃꯤꯗꯣ ꯃꯗꯨꯅ ꯚꯤꯗꯤꯑꯣꯁꯦ ꯑꯗꯣꯝꯒꯤ ꯏꯆꯥꯁꯤꯡ ꯏꯁꯨꯁꯤꯡ ꯈꯪꯅ ꯆꯥꯟꯅꯕꯁꯤꯡ ꯃꯔꯨꯞꯀꯤ ꯃꯆꯥꯁꯤꯡꯅꯆꯤꯡꯕ ꯍꯌꯦꯡ ꯑꯦꯛꯖꯥꯝꯁꯤꯗꯤ ꯁꯣꯏꯗꯅ ꯑꯗꯣꯝꯅ ꯈꯪꯕ ꯃꯤ ꯑꯃꯗꯤ ꯁꯣꯏꯅ ꯊꯥꯔꯅꯤ ꯃꯣꯏ ꯃꯐꯝꯗ ꯌꯥꯝ ꯊꯨꯅ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯑꯗꯣꯝꯒꯤ ꯋꯥꯜꯗ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯐꯦꯁꯕꯨꯛ ꯄꯥꯏꯕ ꯀꯥꯡꯕꯨꯅ ꯐꯦꯁꯕꯨꯛꯇ ꯇꯧꯕꯤꯔꯣ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯇꯧꯕꯤꯔꯣ ꯋꯥꯆꯦꯞ ꯒ꯭ꯔꯨꯞꯀꯨꯝꯕꯗ ꯍꯥꯏꯔꯤꯕ ꯁꯤ ꯁꯤꯌꯥꯔ ꯑꯃꯇꯪ ꯇꯧꯁꯟꯕꯤꯔꯒ ꯑꯉꯥꯡꯁꯤꯡꯅ ꯍꯌꯦꯡꯁꯦ ꯈꯤꯇꯪ ꯈꯨꯌꯧꯅꯖꯔꯒꯁꯨ ꯔꯤꯃꯦꯗꯤꯁꯤ ꯇꯧꯔꯒ ꯆꯠꯆꯕ ꯉꯝꯖꯍꯧꯅꯕꯒꯤꯗꯃꯛꯇ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯍꯥꯏꯕꯁꯤ ꯍꯥꯏꯔꯒ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯍꯌꯦꯡꯒꯤ ꯑꯦꯛꯖꯥꯝꯁꯤꯗ ꯂꯣꯏꯅꯃꯛꯇꯤ ꯃꯥꯏ ꯄꯥꯛꯄꯗꯤ ꯑꯣꯏꯔꯣꯏ ꯑꯗꯨꯕꯨ ꯑꯗꯣꯝꯒꯤ ꯅꯪꯒꯤ ꯀꯦꯄꯥꯁꯤꯇꯤꯗ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛ ꯃꯇꯤꯡ ꯊꯣꯛꯅ ꯐꯨꯗꯣꯛꯇꯅ ꯅꯪꯒꯤ ꯍꯩꯖꯕ ꯈꯪꯖꯕ ꯇꯦꯂꯦꯟ ꯄꯨꯝꯅꯃꯛꯇꯣ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯁꯤꯗ ꯔꯤꯃꯦꯗꯤꯁꯤ ꯇꯧꯔꯒ ꯎꯠꯊꯣꯛꯄ ꯉꯝꯕ ꯑꯣꯏꯔꯁꯅꯨ ꯑꯣꯏꯗꯅ ꯍꯥꯏꯔꯒ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯊꯦꯡꯛ ꯌꯨ